Ngasi ayuk ANGANBADA ASSAMGI HOJAI district manung channa Leiba Lumdinggi Harulongpar area da Leiba railways ki quarter amadi commercial establishment mari maina Chakhre Thodok asi ngasi ayuk pung 4 kunrom tabada thokibani hairi Thodok aduda Heights 33 gi block A B C amadi D da Leiba railways ki quarter sing maina tumna Chakhre quarter sing adu railways ki employee Dullal Malakar Devashis Roy Chaudhary amasung Biplab Deb Koba Mioy Ahumda Elot Tawani Hairi May Chakpagi Thodok aduna maram oiraga Lupa Lak Nimpu dagi Yankai Paubagi Mamal Oigadaba Marchang amang ata thokre haina panari May Chakpagi Thodok adu thokpagi pau Pangbadagi Lumding amasung HOJAI gi Sankardev Nagar dagi firefighter singna laktuna May adu Lakshin ki hairi adum oinamak mafam adugi miyamna hairakpagi matung inna firefighter sing adu minute 95 dagi na pung ama faubagi matam chonthana lakhi hairi Thodok aduda laibak phabadagi asok apan misi mina de yaukide mai adu kari dagi haurakhi bano haiba haujik faubagi oina chap chana khangba ngamji hainasu pau asina makhatari